Loyalam E-PAO tabiriba khudingmakpu Idrom Susmitana Numidang E-PAO Izari. Center amasung state na Manipur asigi hojiki fibam asi yenglaga afasfa review tagadori. Manipur da hojik oirakliba fibam asi yenglaga center amasung state na Armed Forces Special Power Act 1958 ke review tagadori. Ek asi Manipur gi chingi district sing da chatnarabasu tampaki mafam sida Law and Order gi fibam fagalakpadagi English ani kundagi hauduna ayamba mafamdagi di laukthokrabani. Afasfa laukthokraba tampaki mafam khara ek asigi makhada council hannabagi matangda union government amasung state ani gi marakta wakhalon khenaba khara leiri. State asida kanglok ki irang thoklakleba asi yanglaga north eastern state singda ek asigi leiriba scope adu review tongnaba lepnakhi. Manipur da hojik chatnariba apaspa asi tha taru khudingi sangdoktuna lakhiba adugi matamsu September 13 da loiragani. Manipur gi chingi district sing da disturbed area chatnarabasu Englishing ani kundagi hauduna tampakta law and order gi fibam fagalakpadagi tapna lokthokpa hokre. Union government ke senior official amana di Hindu da hai state asida khutlai paba missing ka hene hengalakpa amadi senkhai thumkhai amasung sel gi demanda kidnap tawagi chang hengalakliba asida ehenba mi yeng thamlaga khanabani ching amasung tampaki mafam singda khutlai paba mi natraga village volunteer sing lai adubu tampakta ek asi leitabana armed forces na operate tawda hena khudong sahande haina official asina phongdokli state government ke official amana hai Hojik oiriba state asigi fibam phatte adubu Englishing amaga chamapan maudaragi matamda oiramba fibam adudagi di yamna khenei. Extortion amadi abduction kaya thokli adubu state police na fibam asi ningthina control tawbaga loinana chenabasing phabagi thabak leptana chathari. Haukiba tha tara taruklom asida punnami chaungaga kunthara humdoi tongan ba crime ga mari leinana fakhi. Mamang sahigi me ohumdagi haurakhiba kanglokki irang asida hojik phawuda punna chaniga kuntha tare laikhidre haina official asina phongdokle Union Home Ministry gi data amagi matung ina chahi asigi January amadagi July kunthara mathoi phawuda security ga mari leinaba thodok chamaga kunthara taruk abduction yankhai thoki amadi lalhoba chaniga manga fakhi hari Kukizo militant group sing asi Union Home Ministry ga su suspension of operation chatnari Englishing kul ani kulhumdoi gi November thada ULF ki pambaina group asi Union Home Ministry amasung Manipur state government ka peace agreement sign taunaki hojik Manipur da tholiba irang asiga mari leinana Myanmar da based toba lalho singgi luchingba singne India gi mayokta lalhona ba transnational conspiracy chathariba adugi matangda NIA na mamang chahi gi July 18 da su moto case amalo khatuna investigation chatharakli Mamang sahigi me ahumdagi haurakkiba kanglukki irang asida puna khutlai lising taruk hena state force ke army dagi lakhi security na chatharapa operation da puna khutlai lising aniga chatruk maudrama phathoi fagatpagi manungda state force dagi lakhiba khutlai lising amaga chani khoktamak yawi Hiram asigi matangda security advisor Kuldip Singh na September kundat haiki Fagalaba khulai sing asik afaba makalgi state force ta isu tawbana taba kaya yauriba asina takpadi irang asida mapan lamdagi khulai kaya pusilakle haiba khangni chahi asigi August 9 da Manipur gi chief minister N Biren da central agency na tampakta afaspa thamnaba akanba pressure pirakhi adubu afaspa thamnaba law and order gi phibam phagathanba ngamloi haina mahakna state assembly da thamki mamang chahi gi me ahum da thokiba kanglok ki irang asi hek haurakpadagi ek asi leiriba chingi mafam singda lisingani kulhumdagi September 13 dagi lisingani kunmari gi March 13 da anirak sangdokre afaspaga mari leinana khwaidagi nongna thokiba notification ani gi matung inna state asida leiriba sister security agency sing law and order ngaknaba khotnabada sizinadana leibana grounded oiriba fibam gi chaba assessment tongnabagi thabak chathaba ngamdri maram aduna hojimaki oina disturbed area review toba asi matam chaba oiroi amasung isu asi yamna sensitive oibana chekshil haudrabadi masida miyamgi criticism amasung yaningdaba kaya lakpa yai hairi Maitine attack torakani haiduna September 19 da kuki taba mafam singda total shutdown lauthokre
Myanmar-dagi kuki militant chamapan changlaktunna tha asige konipandagi maitei khundaba mafamsingda attack chatharaklaba yai habigi intelligence report leire haina Manipurgi security advisor Kuldip Singhana phongdokkiba wafam adugi ona tainabada kuki zogi tongan civil society organization singna makhoigi lalong manba mawongda hairiba numit asimaktada maiteina kuki taba mafamsingda attack torakani haiduna total shutdown lauthokre ITLF ki Indigenous Tribal Leaders Forum Kuki Inpi Manipur Kuki Inpi Sadar Hills amasung Zomi Council Lamkana tongan na phongdokkiba warol singda September 25 da Maitegi Kutlai Paiba Singna Kuki Zogi Mafam Singda attack Chatharakani Haibagi Thazaba Yaba Pau Phangbaga Loinana Jackson Tharang Lokhanabagi Damak Numit Asigi Kuki Zogi Mafam Kudingmakta total shutdown Tawgani Hari ITLF na ngasi thokiba cherol amagi matung ina ngasi forum asigi emergency oiba mifam ama pangthoktuna maitei singna attack chatharakpada ngakthoksanabagi damak Jackson wa khanghalli hairiba Jackson warol sing adugi manungda tha asigi kuntaruk tagi kunmafan fawba kuki zogi area wangmala nami amata chathopiganu hairiba matam asina border khudingmakda thong thingjingani hari Kuki zona tariba mafam khudingmakta leiriba school mahai tamfam sing amasung office khudingmak tha asigi kuntaretagi kunmafan fawa thong thingani tha asigi kunipanda emergency service medical fire water amadi media natana atagi oina total shutdown tawgani village volunteer amasung kuki zo khudingmak na mikup na home sing na legadabani tha asigi kuntaruk tagi kunmafan fawa medical team amasung ambulance khudingmak sem saduna legadabani hari Jackson wa asi mifung khudingmak na ingadabani district security personnel sing central force sing mikup na home signal lehenaba su khanghalli hari Manipur government ke security advisor Kuldip Singh na handakta Myanmar dagi kuki militant chamapan changlakani haibagi intelligence report leire September 25 dagi attack chatharakpa yai phongdokkiba adu maitei khutlai paiba singna kuki zoda attack chathanaba thaurangni hari Ikuidana Manipur government na yamna advance oiba MMZ MK2 A1 khutlai su leisin krabani Arambai gi tengol gi luchingba korongan ba khumanna social media da September 25 da asi yamna nungaiba numit ama oigeni haina phongdokpa leikrabani asigumba khudam sing asi maitei khutlai paiba singna kuki zoda attack tawnaba khudam singni Mamangda su Manipur government na kuki militant chani rom jiribam da changsingkre haina lauthokibaga ikuidana kuki jo singda attack chatharakibani haina maitei gi mathakta maral siri Panba yabani Manipur gi government ki intelligence report amagi matung ina kuki khutlai paiba chani rom jiriban tamna changsinnaba thaurang Tauri haina phongdokkiba kuidana chahi asigi July 3 ta Jiribange sorok atingmagi khunauda soibam Sarat Kumar Yangkai Mapan Kaubam ama mahakim farm da thabak suba chatpada kuki militant singna tamthina hatoklaga thalamani Madugi matangda district asigi mafam kayada kuki militant singna maitei singi yum kaya mai thaduna santi oina matam sangna leramba district asi ngasi fawat leitadana lerakhibani Amaromda ITLF na phongdolakliba wafam sing asiga manana kuki inpi Manipur amasung Sadar Hills na su tongan ba cherol thadoktuna tha asigi konipanda kuki jo singda maitei khutlai paiba singna attack torakani habiki thazaba paw leire maram aduna numit asida kuki jo singna atopa mafam singda chathoktana chekshinna leinaba khangali hari Myanmar dagi kuki militant chamapan lom changsel alaga maitei singda attack tawnaba thaurang tauri haina security advisor na phongdokkiba wafam adu aranmani madugi ona tainabada tha asigi konipanda maitei singna attack tawnaba thoksilyatpani haina maral sirakli Aikhoigi pandam naksilakle haibasi pumnamakna ningsingadabani masi aikhoigi amata oiba matau aduna purakkani Makhoina pangal kana amata oina tungi pandamgi damak lepkadabani haina kuki inpi Sadar Hills ki cherol asina hari Jomi Council lamkana su cherol ama thoktuna tha asigi kunipanda kuki zogi area sing total shutdown tawnaba lorapa firep asi saugatli N Biren Singhana luchingba government asina aranba wafam sing asi thengnanaba thaurang tawgadabani hari Security gi marakta paw fawnadabagi mami yamna chawna tai haina MP Bimol Akoijomna phongdorakli Manipur da mathok tawriba security singi marakta paw fawnadabagi mami yamna chawna tai kari maramgi Manipur gi Unified Command na phongdokkiba wafam ama Indian Army gi Spare Corps na social media
ꯃꯦꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯀꯔꯤ ꯃꯔꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯀꯤ ꯆꯦꯌꯔꯃꯦꯟꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗ ꯁ꯭ꯄꯦꯌꯔ ꯀꯣꯔꯠꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯋꯥꯍꯪ ꯍꯪꯂꯛꯂꯤꯕꯅꯣ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯦ ꯇꯥꯛꯄꯅꯤ ꯏꯔꯥꯡꯅ ꯄꯤꯛ ꯊꯜꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯦꯌꯔ ꯀꯣꯔꯠꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯅꯤ ꯁ꯭ꯄꯦꯌꯔ ꯀꯣꯔꯠꯅ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯗꯨꯗ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯑꯣꯐꯤꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯇꯧꯕꯇꯕꯨ ꯁ꯭ꯄꯦꯌꯔ ꯀꯣꯔꯠꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯨꯠꯊꯠꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯀꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯄꯔꯦꯁꯟ ꯒ꯭ꯔꯨꯞꯀꯤ ꯃꯤꯐꯝ ꯑꯃ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯤꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 6,000 ꯂꯝ ꯏꯟꯗꯤꯌꯥꯗ ꯆꯪꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯨꯂꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CRPF ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ JOC 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯔꯦꯗ ꯁꯤꯜ IG ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯦꯌꯔ ꯀꯣꯔꯠꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ SOGꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯦ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯤ ꯁ꯭ꯄꯦꯌꯔ ꯀꯣꯔꯠꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯪꯂꯛꯂꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯇꯔꯦꯠ RTIꯒꯤ ꯑꯣꯟꯂꯥꯏꯟ ꯄꯣꯔꯇꯦꯜ ꯍꯥꯡꯗꯕꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯟꯇꯦꯝꯞ ꯑꯣꯐ ꯀꯣꯔꯠꯀꯤ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ 2018ꯒꯤ ꯃꯥꯔꯆ ꯊꯥꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ RTIꯒꯤ ꯄꯣꯔꯇꯦꯜ ꯀꯣꯔꯠꯅ ꯋꯥꯌꯦꯜ ꯄꯤꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯅꯕ ꯈꯪꯍꯜꯂꯕ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯗꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇꯦꯠ 3 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 4ꯗ ꯀꯟꯇꯦꯝꯞ ꯑꯣꯐ ꯀꯣꯔꯠꯀꯤ ꯅꯣꯇꯤꯁ ꯄꯤꯈ꯭ꯔꯦ RTIꯒꯤ ꯄꯣꯔꯇꯦꯜ ꯍꯥꯡꯗꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯉꯥꯛꯇꯕꯗꯒꯤ ꯅꯣꯇꯤꯁ ꯄꯤꯔꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯓꯥꯔꯈꯟꯗ ꯃꯅꯤꯄꯨꯔ ꯅꯥꯒꯥꯂꯦꯟꯗ ꯁꯤꯛꯀꯤꯝ ꯋꯦꯁ ꯕꯦꯡꯒꯜ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯗꯃꯟ ꯑꯦꯟ ꯗꯤꯎ ꯑꯦꯟ ꯗꯗ꯭ꯔꯥ ꯑꯦꯟ ꯅꯒꯔ ꯏꯚꯦꯂꯤ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯂꯛꯁꯗ꯭ꯋꯤꯞꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ DY ꯆꯟꯗ꯭ꯔꯆꯨꯗ ꯑꯃꯗꯤ ꯖꯁꯇꯤꯁ JB ꯄꯥꯔꯗꯤꯋꯥꯂꯥ ꯑꯅꯤꯒꯤ ꯕꯦꯟꯆꯇ ꯄꯤꯈꯤꯕ ꯀꯟꯇꯦꯝꯞ ꯑꯣꯐ ꯀꯣꯔꯠ ꯅꯣꯇꯤꯁ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁ꯭ꯇꯦꯠ 3 ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 4ꯅ ꯑꯣꯛꯇꯣꯕꯔ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯑꯟꯖꯨ ꯅꯀꯥꯗꯦꯅ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠ ꯑꯁꯤꯅ ꯀꯟꯇꯦꯝꯞ ꯑꯣꯐ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯁꯤ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯅꯀꯥꯗꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ 3 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 4ꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯉꯥꯛꯇꯕꯒꯤ ꯅꯣꯇꯤꯁ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯅꯀꯥꯗꯦꯒꯤ ꯋꯥꯀꯠ ꯑꯁꯤꯗ ꯃꯃꯥꯡꯗ ꯀꯣꯔꯠꯅ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ RTIꯒꯤ ꯄꯣꯔꯇꯦꯜ ꯁ꯭ꯇꯦꯠ ꯈꯔꯒꯤ ꯍꯥꯡꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯦꯕꯁꯥꯏꯠ ꯑꯃꯁꯨꯡ ꯑꯦꯄꯁ 3.0ꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯈꯥꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯪꯕ ꯌꯥꯕ ꯑꯣꯏꯒꯗꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤꯕ RTI ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯄꯕ꯭ꯂꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯊꯥꯒꯠꯇ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯋꯥꯀꯠ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯀꯣꯔꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯨꯗꯤꯡꯃꯛꯇ ꯑꯣꯛꯇꯣꯕꯔ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯆꯥꯏꯔꯦꯜꯗ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕꯗ ꯆꯥꯏꯔꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯥꯏꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ
ngasi lamdam asida oirakleba kanglub anigi lal asida center amadi state lengakna nakal namatagi oiba mityengda tampakta khungak chariba khungak pasingbu phaba punba tawrakpa amadi yumda phawba leiba ngamnaraktaba kayasina loijing loyada lei khundariba micham praja singna penaraktabadagi ngasigi maira khongchat asi chatkebani hairi maira khongchat asida miyamna amata oina khungakpa phaba yaroi manipur gi ngamkhai kaibe yaroi isagi lamdam isana ngakcharage central force singna mathau tawdrabanina state sidagi halhan khro haibana chingba slogan kaya pendraba miyam singna lauke isagi lamdam central force manipur gi system khunakpa gi khunai Tinggal hanya hati pun isagi lamdam central force manipur gi system ngasi saya ni mera pai bi lekai mangagi mera pai bi apnuna mera le ni tsari beti ai ko di iram dam manipur chida democracy hai beti lai ta baka sakna na rabanina ai ko manipur imagi tongan ba thakam mangak na bi damakta ai ko mera pai bi ko na ama ko ne leptuna ai ko manipur india di tongan ta jarge ai ko phamse ai ko india sakada ise gomenda ai ko di khola ki tahan ge aduna ko ne si mera le ni si jabani aduga loinana Indagi force mai atu matamda masagi maram nanda halan biduna ai ko di na laita ba tin na pan ngamba manipura mo hen do ko tamdei ahun subda ai ko di yan dam ngam ba sa sing thagat to yaroi yan dam ngam ni sa sing ki kudu tulai thagat to yaroi hai bese ai ko ama toina khongjang tangkin bani makha ta na thagat pa tholo ba to ai ko ama toina sibu ki tana ko mangin thabna senjang ani aroi badai na hai ni Manipur imasi democracy laitraba wahan thok laitraba Manipur oirabanina aikoi India dagi akoi tongan tajarage haibo wafamse ai thamjage Prime Minister gi America gi khongchat asi India gi global journey da achoba khongthang amani haina Mukhya Mantri Nongthombam Biren na phongdorakli Prime Minister Narendra Modi gi America gi khongchat asina malem gi oiba stability ja achoba mateng ama oiragani haina Manipur gi Chief Minister Nongthombam Biren na phongdorakli Prime Minister Narendra Modi gi United States of America gi khongchat asiga mari leinana Chief Minister Nongthombam Biren na mahaki account video gi kuthang da thagalap warolamana hai Prime Minister gi America gi khongchat asi India gi global journey da achoba khongthang amani mityeng sana uba ngamba Prime Minister gi luchingwa makha da India amasung America ani gi marakta anova bilateral relation ama sagatpagal loina na mahausa ga manada ba global landscape ama semlagani malemda hojik oriba technology gi phibam asida India na clean energy collaboration hauraga semiconductor gi technology da maru oiba thodang lobegi achoba fida ama kanba ngamlakli atomic energy artificial intelligence biotech amadi quantum computing da America ga khusamnaduna innovation gi anoba lamai ama India na hangdopa ngamlagani amaromda culture property agreement ima ihan hanba oina khudek piduna lebak asibu masak takpada achoba lan ama oiriba artifact chaniga maudrama taret amuk hanna India da khusinarakhre thawong asina Prime Minister Narendra Modi na lebak asigi ina khulaba culture heritage ki damak kadai fawba kathopa amaga loina na thabak tawri habidu mayek sengna takli United States of America na nongna khusinarapa asina Indo-Pacific Economic Framework drug trafficking amadi MSME gi sector da India na loriba thodang asi hena maru oirakpaga loina na ahanba global economy ama soidana uhelakpa ngamlagani haina Chief Minister gi wakarol amasu makhatarakli National Highway 37 gi matam kaktaba total shutdown na Jiribam dagi Imphal tamna thoklapa pochai puba truck kaya panduna leire Tosem subdivision na konba jurisdiction da fauduna chatliba National Highway number 37 ngarang ahing nongyai dagi hoduna matam kaktaba total shutdown chathaba hokre Total shutdown asina maram oiraga ngasi dagi hauna Jiribam dagi Imphal tamna thoklapa pochai puba tata truck kaya highway asida Imphal thokpa yadana panduna leiri hariba shutdown asi Jame Student Organization Manipur Jetsom Tosem Asiara Students Organization Taso Trumram Segment Voice
CSB amadi Tosem Headquarter Students Union THSU na taliba demand haibadi hauzik Tamenglong District Headquarters da leiriba Subdivision asigi SDO Office asi Tosem Subdivision Headquarters da hongdokpiyu haiba demand adu state lengak na thabak to onthok pirak tabadagi total sadang gi khongjang asi changsinaba firak lawrakhibani Mamang de hiram asigi matangda numit kuntarane gi ultimatum ama lengak ta pisin khibal laikhrabani adubu hiram asida lengak na positive oiba thabak ama tapai khalak tabadagi atopa pambai leitaduna total shutdown gi khongjang asi changchalakibani total shutdown gi khongjang asi taliba demand asi fangdriba fawa jangsingani haina su lauthokibal laikhrabani aroibada maru oiba pau amuka hanna pizari Maitene attack taurakani haiduna September 25 da kuki taba mafam sings total shutdown lauthokre Security gi marakta pau fauna dabagi mami yamna chauna tai haina MP Bimol akoijamna fongdorakle National Highway 37 gi matam kaktaba total shutdown na jiri bamdagi Imphal tamna thoklakpa potchai puba truck kaya panduna leire Matang asida numidang gi pau piba loizare tabiriba khudingma pu amuka hana khurumsari